Akasvani Imphal Kshetrimayum Chitrabhanu na pau pazari ahanpada maru oiba pau Football Academy amada leiba sanarusingda natabali chachatpegi watokta chenaba miyoy amasu Manipur Police na fare Raizasita sabagi chang nomagi hengalakli ngarang Nonne Jilada sabagi chang Celsius degree 38.8 yauki leiba asigi mapum kayada hayeng civil defense mock drill pangthoklagani amasung Khelo India Youth Games ta Karnataka na punna takaman mapan fangduna medal teligi makokta leiri Imphal is Zilagi Kabam Lamkai Labor Football Academy Amada Labor Sanarushing the Natabali Chachatpada Natana Ate Watok Kaya the Chenabamui Ama Manipur Police na Fakar Bamatunda Toto Adu the Chenabamui Amasungarang Pari Hari Police ki pauna high far Bamu Adu Todo Osita Nakoin na Chenabamisagni Mahangarang Imphal is Zilagi Hangang Pantoy Bilikai de Manipur Police na Fabani Amoromda Gari Huran Kiba Amadi Laki Bagamari na Manipur Police na Chatarakpa Operation Gisaruk Amoina Hokiba no Mazing Mita Gari Taruk Lokot Pangangkre Luna na Manipur Police na Chatarakpa Tinted Film Lokto Pegi Drive Gisaruk Amoina Ngarang Sugari Yangai Tegi Tinted Film Loktokre National Highway Sing da Miam na Maru na Poche Puba Gari Sing Chatok Sinto with the Hen Kudung Chahana Damak Security Force na Akan Bangak Sel Gitabak Lokali National Highway to Imphal Dimapur Lambida Poche Puba Gari Chani Yankai Amadi National Highway Contract Imphal Jiribam Lambida Poche Puba Gari Chani Kuntere Security Akan Basil Toranga Lunina Imphal Tamna Changlakre Makata na Gari Chatok Sin the Hen Kudung Chahana Bidamba National Highway Singi Tongan Tongan Bamafam Sing the Security Convoy Sing that Silna Ngakseli Hainasu Manipur Police ki Cherol Asina Makatari Maharashtra Nursingagi Chani Kuntraum de Suba Mopokuma Numingase Imphal the Sagobal Mabudo Mantri Lekai da Pangtolagani Maharashtra Nursing Memorial Committee Imphal Amasung Sri Gopinathji Temple Board Nongwebungna Sinduna Pangtokadaba Thorum Aduda Raja Savagi MP Sanaza Wale Semba Hanagi Mapantarum Raja Mantri Dr. Rajkumar Ranjan Singh Saruk Yagani Hairi Thorum Adugi Saruk Amu Oina Nauna Saba Maharashtra Nursing Mitam Waikhom Hangdokani Amadi Maharashtra Nursing Complex the Labor Nauna Senglaba Senglaba Pukrisu Sangagani Maharashtra Nursing Photo the Leshu Katpa Amadi Jel Kelly Pala Pangtopana Thorumasigi Mapungwe Saktam Oigani No Magu Ever Career Guidance Amasung Placement Abroad Hibasida Workshop Ama Danamanjuri University the Hojik Pangtokli Thorumasi Danamanjuri University Manipur Korea Manipuri Association South Korea Global Manipur Foundation Dubai Chapter Amazon Yellomi Puru Manipur na Punashin Bani Thorum Atuda Tongan Tongan Bakangahisina Hiram Kayada Wangangle Council of Higher Secondary Education Manipur na Loba Handak the Haidokiba Class 2 ki Parikha Datara Nipan Shuba Position Lorokraba Kakching Jila de Naurem Resilia Ngasi Kakching Sukmai Lekai de Labor South Eastern Sporting Union na Okre Raising Environment and Climate Change Vibhag na Chahi Kudingi Climate Change Reporting the Piba Taruk Suba Media Fellowship ki Ming Laktopada Akasvani Imphal gi Bisempur Jila gi Correspondent RK Manipur Sana Yorkle JAC ki Oina Tongan journalist the Piba Fellowship Asita RK Manipur Sana na Open Category for Electronic Media Reporter Haibada Panglakpani Nonne Jila Dangarang Sabagi Chang Celsius degree Kuntramari Desmik Ama Mapan Yoki, Raising Environment and Climate Change Bivang Piba Weather Report Kimatung Inangarang Forward the Kaksing Zila da Sabagi, Chang Celsius Digi Kuntraum the Desmik Anitaru, Imphal is Zila da Kuntraum the Desmik Amamanga, Imphal West Zila da Kuntramato Desmik Amamari, Bisnupur Zila da Kuntra Desmik Anitare, Sanapati Zila da Kunipan Desmik Mapan Nipan Amadi Ukrul Zila da Kulhum the Desmik Manga Oiki. Amorom the India Meteorological Department Imphal Center na Piva Weather Report ki matung ina Imphal West Sanapati amadi Ukrul da Aka Araw Yauna Pungda Kilometer Kuntra digi ni Fufawa Yang Banung se sitkani Hariba State Temenglong Jiribam Churachanpur Federal amadi Nonne Zilagi Mapung Kaya dasu Mayong na Bayari Hari Tabiriba Pawasi Akasvani Imphal digi Labor Sig Mapam Kada Hang Civil Defense Mock Drill Pangthoklagani Mock Drill Asig Mangonina Kendriga Home Secretary Govin Mohan Raizigi Chief Secretary Singang Simipam Pangtokna Mock Drill Togudriba Asigi Wapam Sing Kanagani Kudakta Landarakpada Michamia Bungak Sena Basem Sabagi Mock Drill Asi Haying Labor Asig Mapam Kada Pangtokna Ba Kendriga Graham Mantralina Kangan Krabani Nong Takti Landarakadori Haina Siding Konglopamatam the Miam Amadi Mahirushina Masakan General Bachel Torang Loba Yaun Ati Cecil Torang Kayasu Mock Drill Asita Tamgani Hari Mock Drill Asi Labor Asigi Civil Defense District Janini Pugamarida Pangtokani
United Nations के General Secretary Antonio Guterres na Pahalgam thokdopu kanna yaningdaba phongdorakli micham miyam da khut tharakpa yaningde amasung masita general miyosing aige matung na cherak pigadabini haina su mahangna phongdorakli wafam simhangna New York ki UN headquarters da pangthokpa Security Council ge mifam mangoina na pangmising da phongdokibani Mangna hai Santi Purangno Baidamakta Pakapayaba Tapuk Torum Sing Pakapada United Nations na Pangbayaba Mating Pangani Thogdo Osibu Russia ge Rashtrapati Vladimir Putin na yaning taba phongdorakli Pradhan Mantri Narendra Modi ngarang telephone gi khutangda wali shanabada Sri Putin hai terrorism thengnana baidamakta Bharat ta Pangbayaba Mating Pangani Amarom da hokiba hingnongai da Pakistan Army na line of control da leptana nomai kapsel lakhi Bharat lamina su handuna nomai kapki hairi Ngaksel gi paun hai line of control da labor mafam sing Kupwara Baramulla Punch Rajouri Mendar Nowsera Sundarani amasung Aknur gi mafam sing da Pakistan lamina atat akham leitena nomai kapsel lakhibani Pradhan Mantri Narendra Modi na Sabhabati oiduna ngarang New Delhi da CBI gi anoba director hamna bagi mifam ma pangthokre mifam aduda Chief Justice Sanjeev Khanna amasung Lok Sabha gi birodi luchingba Rahul Gandhi saruk yaki mifam aduda mathangi CBI gi director Khanna na bagi matang da kupna khanaki mifam adu hanagi CBI gi director Pravin Sud ki chahi ani gi matam loshilakpa ga mangoina na pangthokpadi ma ki matam tha hasigi kun manga da loiragani Ningsing BI CBI gi director Khanba asi Kendra Sarkar na pangthoi masi Pradhan Mantri na luchingba mi humna saba appointment committee na lawrokpa warep na khangani committee asida Lok Sabha gi birodi luchingba amadi Varaki Chief Justice su yauri Konsan Steel and Private Limited amadi masigi CMD Sanjay Kumar Surekha gi mathakta chenaba bank fraud case kamari lenena enforcement director ED na lupa koti chani marfuda taruk henbagi malchang puthorakre ED na puthoklaba malchang asik manungda West Bengal Odisha amasung Jharkhand da leiba lamsing amadi atipolam sing yauri ED na hairi Surekha na lupa koti lising taru chani henbagi senpamsu Banki loan sing sasindaba company sing sinaduna lokthok lambani ma hozik faduna makhata na thi humbagi thabak chathari hairi Kendra gi Mantri Nitin Gadkari na Telangana da lupa koti lising taru chamagi tongan ba highway project kharagi jatra hunkhre kharagi na sangakhre Sri Gadkari na Telangana gi Mukhyamantri Revan Reddy ga su unaduna rajya adugi regional ring road radial road amadi greenfield expressway gi thabak sing pan na leriba sigi matangda akupna khanaki Bihar da chathariba Khelo India Youth Games da Karnataka gi team na sanagi takaman mari lupa gi takaman manga yauna punna takaman mapan fangduna medal teligi makokta leri Delhi na sanagi takaman ani yauna punna takaman taruk fangduna ani shuba mafam da aduga Rajasthan na sanagi ani yauna punna takaman ahum fangduna ahum shuba mafam da leri Games asigi ngasi humni chamba nimita hockey table tennis cycling amasung rugby masana sing pangthokani amaromda ngasi ge maru event sing manungda chapa takro judo swimming amasung shooting sing yauri Indian Premier League ngasi Mumbai Indians amasung Gujarat Titans ka lamba thengnergani match asi ngasi nimidang pung 3 makhaida Wankhedi Stadium da sanagani league asida Mumbai Indians na point 10 fangduna ahum suba mafamda leiri Badminton da hanigi world number 1 Varki badminton sanaroi kidambi Sri Kangalona na Anmol Kirk amasung Unnati Huda gi Bharati team na ngastegi Chinese Taipei da hogotaba Taipei Open Badminton Tournament ki match da sanagani hojik aroi da maruiba paw amuk hana Football Academy amada leiba sanaroi singda natabali chachat pegi watok da chenaba mi amasu Manipur Police na fare Raja sa sabagi chang nomagi hengalakli ngarang none zila da sabagi chang Celsius jigi kuntramari dasmik amamapan yauki leibas gi mafam kaya da heng civil defense mock drill pangthok lagani amasung Khelo India Youth Games da Karnataka na punna takama mapan fangduna medal teligi makok da leiri Paulu Zeri